ꯈꯨꯟꯒꯁꯦ ꯂꯩꯆꯤꯜ ꯉꯥꯛꯇ ꯉꯥꯏꯔꯦ ꯆꯤꯡꯒꯁꯦ ꯋꯥꯡꯃꯤꯅꯀꯣ ꯅꯣꯡ ꯍꯦꯛ ꯇꯥꯔꯕ ꯑꯗꯨꯝ ꯂꯩꯆꯤꯜꯅ ꯂꯣꯏ ꯀꯣꯏꯁꯤꯜꯂꯒ ꯂꯩꯗꯣꯏꯅꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯥꯝꯕꯨ ꯌꯥꯝꯗꯦꯗ Welcome back to my channel. Nungayribo kamai ꯇꯧꯔꯤꯒꯦ ꯀꯨꯏꯔꯦ ꯎꯗꯕ ꯍꯌꯦꯡꯁꯦ ꯁꯟꯗꯦ ꯑꯣꯏꯕꯗꯨꯗ ꯉꯁꯤꯁꯦ ꯍꯌꯦꯡꯒꯤ ꯍꯥꯏꯗꯤ ꯍꯌꯦꯡ ꯁꯟꯗꯦ ꯑꯩꯈꯣꯏ ꯆꯔꯆ ꯀꯥꯗꯣꯏꯅꯤꯗꯅ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯏꯟꯖꯥꯡ ꯅꯥꯄꯤ ꯍꯥꯏꯇꯥꯔꯦ ꯏꯟꯖꯥꯡ ꯅꯥꯄꯤ ꯀꯩꯀꯥ ꯊꯕꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯁꯦ ꯆꯔꯆ ꯆꯠꯄ ꯀꯥꯟꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯍꯌꯦꯡ ꯁꯟꯗꯦꯗ ꯑꯩꯈꯣꯏꯁꯦ ꯏꯁꯣꯔꯗ ꯀꯠꯇꯣꯏꯅꯦꯕ ꯍꯥꯏꯗꯤ ꯆꯔꯆꯇ ꯀꯠꯇꯣꯏꯅꯦꯕꯀꯣ ꯑꯂꯨꯒꯤ ꯂꯧꯅꯦꯕꯀꯣ ꯑꯗꯨꯗ ꯑꯩꯈꯣꯏꯁꯦ ꯊꯕꯤꯒꯨꯝꯕ ꯏꯟꯖꯥꯡ ꯅꯥꯄꯤꯒꯨꯝꯕ ꯀꯩꯅꯣ ꯃꯌꯥꯝ ꯊꯥꯕꯅꯦꯕ ꯑꯗꯨ ꯊꯥꯕꯗꯣ ꯉꯁꯤ ꯍꯦꯛꯄ ꯆꯠꯇꯣꯏꯅꯦꯕꯀꯣ ꯆꯠꯇꯣꯏꯅꯤꯅ ꯌꯦꯡꯉꯁꯦ ꯀꯨꯏꯔꯦ ꯑꯩꯕꯨꯁꯨ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯇꯕꯀꯣ ꯑꯩꯁꯦ ꯑꯗꯨꯝ ꯁꯪꯗꯕ ꯍꯥꯏꯇꯥꯔꯦ ꯊꯕꯛꯁꯦ ꯑꯗꯨꯝ ꯁꯪꯗꯕ ꯑꯗꯨꯅ ꯃꯌꯥꯝ ꯉꯁꯤ ꯈꯛꯇ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤ ꯈꯛꯇ ꯊꯦꯡꯅꯕꯤꯕ ꯌꯧꯔꯗꯤ subscribe ꯇꯧꯕꯤꯔꯣ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯗꯨꯒ ꯂꯥꯏꯛ ꯑꯃꯁꯨꯡ ꯁꯤꯌꯔ ꯇꯧꯕꯤꯔꯣ ꯅꯣꯏꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯃꯃꯝꯗꯨꯅ ꯑꯩꯈꯣꯏꯗꯁꯨ ꯊꯧꯅꯥ ꯃꯌꯥꯝ ꯍꯥꯞꯄꯤꯔꯕꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯁꯤꯡꯅ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯑꯁ ꯅꯨꯡꯁꯥ ꯁꯥꯔꯗꯤ ꯚꯤꯗꯤꯑꯣꯁꯨ ꯀꯦꯃꯦꯔꯥꯅ ꯐꯖꯗꯕꯅꯦ ꯅꯨꯡꯁꯥ ꯁꯥꯔꯗꯤ ꯈꯔ ꯚꯤꯗꯤꯑꯣꯁꯨ ꯐꯖꯗꯕ ꯂꯩꯆꯤꯜ ꯉꯥꯛꯇ ꯉꯥꯏꯔꯦ ꯑꯗꯨ ꯃꯊꯛꯇ ꯑꯃꯨꯛ ꯀꯦꯃꯦꯔꯥꯁꯤꯅ ꯑꯃꯨꯛ ꯌꯥꯝ ꯀꯟꯅ ꯁꯦꯡꯕ ꯑꯣꯏꯗꯦ ꯑꯗꯨꯗꯤ ꯑꯗꯨꯁꯨ ꯃꯌꯥꯝ ꯅꯨꯡꯁꯤꯗꯨꯅ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨꯀꯣ ꯍꯧꯖꯤꯛ ꯑꯩꯒꯤ ꯈꯧꯁꯨ ꯌꯧꯔꯦ ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯊꯥꯡꯁꯨ ꯂꯩꯔꯦ ꯑꯩ ꯉꯁꯤꯁꯦ ꯂꯩꯆꯤꯜ ꯉꯥꯛꯇ ꯅꯣꯡꯁꯦ ꯋꯦꯗꯔꯁꯦ ꯅꯨꯡꯉꯥꯏꯇꯕꯩ ꯑꯩ ꯏꯇꯣꯝꯇ ꯆꯠꯂꯦꯕꯀꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯥ ꯑꯩꯈꯣꯏ ꯕꯥ ꯑꯩꯈꯣꯏꯁꯨ ꯆꯠꯇ꯭ꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛꯇꯤ ꯌꯧꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛꯇꯤ ꯌꯧꯔꯦꯕꯀꯣ ꯑꯗꯣ ꯌꯥꯝ ꯀꯟꯅ ꯆꯥꯎꯕꯗꯤ ꯑꯣꯏꯗꯦ ꯁꯤꯗ ꯀꯣꯕꯤ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯅ ꯃꯌꯥꯝ ꯂꯩꯔꯦꯀꯣ ꯆꯨꯖꯥꯛꯁꯨ ꯂꯩꯔꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯌꯥꯝ ꯀꯟꯅ ꯐꯕ ꯑꯣꯏꯗ꯭ꯔꯤꯕꯀꯣ ꯑꯗꯨ ꯃꯌꯥꯝ ꯌꯦꯡꯉꯁꯦ ꯍꯦꯛꯄꯗꯣ ꯂꯩꯆꯤꯜꯁꯦ ꯌꯥꯝꯃꯟꯗꯅ ꯚꯤꯗꯤꯑꯣꯁꯦ ꯑꯝꯇ ꯅꯝꯕ ꯌꯥꯗ꯭ꯔꯦꯅꯦ ꯁꯦꯡꯗ꯭ꯔꯦꯕꯀꯣ ꯑꯗꯨ ꯁꯤꯗ ꯀꯩꯅꯣ ꯀꯣꯕꯤꯁꯨ ꯆꯥꯎꯗ꯭ꯔꯤ ꯉꯁꯤ ꯍꯦꯛꯇꯣꯏꯁꯦ ꯁꯤꯒꯨꯝꯕ ꯑꯗꯨꯒ ꯊꯕꯤꯅꯦ ꯑꯗꯨ ꯁꯤꯗ ꯃꯥꯒꯤ ꯊꯕꯤ ꯂꯩꯔꯦ ꯊꯕꯤꯁꯦ ꯁ꯭ꯋꯥꯏꯗꯤ ꯌꯥꯝ ꯀꯟꯅ ꯍꯧꯗꯕ ꯃꯥꯜꯂꯦ ꯃꯊꯛꯇꯅ ꯈꯔ ꯌꯥꯝꯕ꯭ꯔꯥ ꯌꯦꯡꯉꯁꯦꯀꯣ ꯑꯗꯨ ꯁꯤꯗꯁꯨ ꯑꯃ ꯂꯩꯔꯦ ꯍꯦꯛꯁꯤꯔꯣ ꯀꯥꯟꯗꯦ ꯑꯗꯨ ꯁꯤ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯁꯤ ꯃꯈꯥꯗ ꯊꯕꯤ ꯃꯌꯥꯝ ꯂꯩꯔꯦꯀꯣ ꯁꯤꯁꯦ ꯊꯕꯤ ꯉꯥꯛꯇꯅꯦꯕ ꯃꯈꯥꯗ ꯂꯩꯔꯤ ꯃꯌꯥꯝꯁꯦ ꯑꯗꯨꯒ ꯁꯤꯁꯨ ꯍꯦꯛꯇꯣꯏꯅꯤ ꯑꯗꯨꯒ ꯀꯣꯕꯤꯁꯦ ꯀꯩꯅꯣ ꯌꯥꯝ ꯄꯤꯛꯑꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯋꯥꯠꯗꯤ ꯋꯥꯠꯂꯦꯕꯀꯣ ꯃꯇꯝꯁꯦ ꯑꯗꯨꯒ ꯁꯤꯗ ꯀꯩꯕ ꯁꯤꯒꯤ ꯃꯃꯤꯡꯗꯣ ꯑꯩ ꯀꯧꯔꯦ ꯑꯃ ꯎꯇꯤ ꯆꯥꯕꯗꯣ ꯀꯧꯔꯦ ꯑꯗꯨꯒꯤ ꯁꯤ ꯃꯅꯥꯁꯨ ꯑꯩꯈꯣꯏꯅ ꯌꯥꯝ ꯄꯥꯝꯅꯕꯅꯦ ꯑꯩꯈꯣꯏꯗꯗꯤꯀꯣ ꯅꯥꯄꯤꯀꯣ ꯍꯥꯏꯕ꯭ꯔꯥ ꯅꯥꯀꯨꯞꯄꯤ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯒꯨꯝꯕ ꯃꯥꯟꯅꯕꯅꯤ ꯊꯕꯤ ꯁꯤꯁꯨ ꯑꯃ ꯂꯩꯔꯦ ꯊꯕꯤ ꯁꯤꯗꯁꯨ ꯂꯩꯔꯦ ꯁꯤꯁꯨ ꯂꯩꯔꯦ ꯊꯕꯤꯁꯦ ꯁꯤꯁꯨ ꯂꯩꯔꯦ ꯀꯩꯅꯣ ꯍꯦꯛꯇꯣꯏꯁꯦ ꯁꯤꯃ ꯑꯗꯨꯒ ꯁꯤ ꯃꯌꯥꯝꯁꯦ ꯍꯦꯛꯇꯣꯏꯅꯤꯀꯣ ꯍꯦꯛꯇꯧꯕ ꯃꯌꯥꯝ ꯂꯩ ꯑꯗꯨ ꯅꯨꯡꯉꯥꯏꯖꯥꯠꯅꯤꯅꯦ ꯁꯤꯒꯨꯝꯕ ꯂꯧꯁꯦ ꯌꯦꯡꯉꯣ ꯃꯌꯥꯝ ꯁꯤ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯊꯕꯤ ꯁꯤ ꯂꯩꯔꯦꯀꯣ
Em này đi ra. Được. 하나씩 드려. 하나씩 이제 쏴이제. 알루 막도 다 하니 봐. 아두 알루 이 시즌 로이래 볼까. 아두 로이 코코 로이래. 아두 혹시 시헷. 어디 구비 허리제. 구비 헷 로이가 아무 망간 아무 타더니 봐. 망간제. 아무 타더니 아두 넥스트 아무 타버니 봐. 시제. 마탕 하다래. 지면신에 거 히터지. 실내라. 많이 히터. 많이 히터는. 사도 소리. lại chị hiền ní ada tapi kata ni juga cái nó khai gì cái thành cái đầu này đây có ada đây ada si đây si đây đây có 때 그래 또 시도 호돈이 보고 또 아씨 밥 먹게다 때 그래 소이니고 아씨 밥 먹에 소이래 에 딸 아이씨 도뿐이다 저 이제 이게 몰래 까이는 애 시시온데 시오더니 또 시오더니 또 했다 쇼에 가만히 해 저기 아씨 나 이거 보자 이거 참 이 간이 보이네. 내가 신 아씨 거의 더 이노네 또 오 플랫폼 그래 밤을 짜오 이제 밤감는 랑토까지 까는데 그래도 그러니 두 주면서 그럼 또 봄이네 또 아마디 로게고 짜나 시 레디 사브라 지수 냠 레고 네 시 노이 시도 니 칼레 해나더부스 요네 어도 에코디 ям 짜네고 시지 다이렉트 프레스 짜네요 비 키보드 거울을 이게 에란데 지금 시대 준비하면 내리고 지금 레디스 면세 시대 로이래 아두가 그게 원리 싱무디 시주 지나 우무록니고 우무록 때 어제 하우디 우무록 허부간 우무록 비디오 아마 심하게 우무록 회빼이다 우무록 때 어제 하우드리고 우무록 흐름는데 우무록이 ям 가이나 페보이디다 잉마이나고 아드가 이거 신호의 강바시제 지금 나면서 신나 싱요고 싱만아니야 싱만아면서 싱만아줄래 또 답이 그럼 시들이 안 삐기나 시안이 시대 시디 미나우마 시디 타니 미나우마래네
시 ꯌꯥꯝ ꯀꯟꯅ ꯆꯥꯎꯕꯗꯤ ꯑꯣꯏꯗꯦꯗ ꯁꯤꯂꯣ ꯁꯣꯝ ꯉꯥꯛꯇꯪꯒꯤ ꯃꯇꯥꯏ ꯀꯩꯅꯣꯒꯤꯗꯣ ꯃꯌꯥꯏꯗꯒꯤ ꯁꯣꯝꯒꯤ ꯁ꯭ꯋꯥꯏ ꯑꯩ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒ ꯅꯥꯀꯟꯒꯤꯁꯤꯅ ꯑꯩꯈꯣꯏ ꯕꯥꯆꯧ ꯈꯣꯏꯒꯤꯅꯦꯕ ꯑꯩꯈꯣꯏ ꯕꯥꯆꯧ ꯑꯩꯈꯣꯏ ꯁꯤ ꯃꯤ ꯑꯅꯤꯒꯤꯅꯦꯕꯀꯣ ꯅꯥꯀꯟꯁꯤꯅ ꯃꯤꯒꯤ ꯁꯣꯝꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯀꯟꯒꯤꯁꯤꯅ ꯑꯩꯈꯣꯏ ꯕꯥꯆꯧ ꯈꯣꯏꯒꯤꯅꯦꯕ ꯊꯕꯤ ꯑꯃꯨꯛ ꯍꯦꯛꯑꯁꯤ ꯀꯥꯟꯗꯦ ꯑꯁ ꯊꯕꯤꯅ ꯈꯔ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦ ꯁꯤ ꯌꯧꯔꯦ ꯁꯤꯗꯗꯤ ꯑꯆꯧꯕ ꯂꯩꯔꯦ the big one the big book lere lere aduga hojik aduga tu sisu hitoni ko sisu hito tu yam leuni noi sidim sandang haje sini bako machidi machani yam chawktuni sidim machani tu sandang haje sini bako si sandang je kun thang ma si lambi amrak chapda lambi de mi chapya aro moina loi kena tawkhoni chalo ta tu ta tum ban chawni adu ai khutta thum yobrana ma je khanba adu thum yoram dai ma je sawning saw